Government की mission आई mission करेक्शन नते मणिपुर से जंगल कोखोर पदो जंगल कोखो कुमसी जंगल कोई न थमसी हत्तब पोपी था बदो पोपी था कुमसी पोपी न तब दो पकड़बार टोक्सी ड्रग योन बदो ड्रग तो गुनु ड्रग न तब दो पटोक्सी है बिना तो मशीन इधर प्रजा याम 99.9% हरावी अदो मधु की करबार तो द करे एडिक कोई बकांगु क्रेडिट सावी अदो एडिक कोई बकांगु तो सुई नसी आइजर इजे सावी नो नसी की मिरोल अमदे तुंगी मिरोल कन्नो विदम कने जंगल फजना फॉरेस्ट फजना थंबा इजे environmental protect तो बनी poppy plantation था दबाई से कोई drug तो किंग आकों नबगी लंबी ये मनी drug करवा टोक दबाई से नसी इसा इशू सिंगो अफवा मिरोल मस्यम नबगी अदुनी हाई लो point ओम से कतने गवर्नमेंट की मिशन कैसे नते अकोई कना आगा शो कोई यंग नबुलेते कना आगे against कना आगे साइड टेम तो बुलेते अकोई गेबो forest होने लेशनो poppy था गनो poppy था ना भी नोक कल्चर भी गनो इसा इशू सिंजी मंग रन लेडी में आंसू उबन वाई ब्रो widow mayam masing hengkalaisi yeng benungai bro orphan mayam masing hengkalaisi yeng benungai bro adu gidam ta koi drugs toksi haiben atai nate ana hai ribasi kana gom bokrena personal loina lawno khona bodu tobigno adu kai koi government gi di once di khoi gi commitment sigi mission sidi khoi gi di commitment ni maroina ai gi di masida gi khongpham machet am han doroi do si had overcome togri baba si had totally eradicate of the body the hallaroi the nipa amane the mayam support of view hai the nang request of one lamdam asida umang kokthok liba mafam sing asi amuk hanna umang ohenaba horticulture gi oiba charakna nupa crore jamri dagi jamnga romgi achoba scheme amadi project kaya athubada paikhatlaklagani haina dona minister G Kishan Reddy na thajaba pirakle haina chief minister N Biren na phongdokre Wafam asi ngasi sanjen thongda leiba Department of Horticulture and Soil Conservation da pangthokpa cultivation of agricultural crops as an alternative to poppy amadi brand manifest hawdokpagi tharamda Chief Minister N Biren na phongdokhibani Horticulture and Soil Conservation ke Minister Letpau Haukip Horticulture and Soil Conservation ke Additional Chief Secretary P Baifei amadi tongan ba chingi mafam kaya dagi lakpa mioi kaya na saruk yaduna pangthokhiba tharamadu da Chief Minister N Biren na hai Handak Assam ke Guwahati da pangthokpa North East ki Chief Minister Singhi oiba conference da mahakna horticulture gi oiba achoba scheme amadi project pinabagi wafam thamki maduna Minister G Kishan Reddy na athubada DPR paikhatlaklagaba khangalakibani poppy pambi thariba chingi tongan ba mafam singda lengaki official singna chatuna lomi singda awareness amadi meeting pangthoktuna atopa maru marang amadi pambi sing thanana ba yanthoksi Kamzong Kangpopi Ukrul gi mafamda poppy tharamba lomi jahonga yankhai manga da atopa mahai marong panba pambi sing piduna khudong chaba asi fangkre lomi singna pot tharaga pothok yonfam leite haibagi wakalon adu thadoklasi haujikti pothok sing asi yonanaba lengakna marketing system fazana hangbaga loinana cold storage ki facility semduna leire Drug na sendan lambi oiba amadi political agenda da lakpa mioi singnadi ngasi war on drugs haina changsilakli ba khongthang asida nungaitaba faugani adubu ngasi lamdam asigi mishing chada maudra mapan di anti poppy anti illegal drugs ta loina mai onsilakle masi lamdam asigi achoba mai pakpa amani Masigdamak lamdam asigi miyam amadi ishwar buthagali hainasu Chief Minister N Biren na makhataki poppy gi mahutta atopa mahi marong panba pambi oina thabagi pandamda pangthokliba tharam aduda brand manifest launch toduna logo gi maikhum hangdoki tharam aduda Kangpopi Chandel Ukrul Kamjong amadi Tengnopal gi poppy pambi thaba mafam singda pinaba maru marang amadi mahi panba pambi sing pubagi gari sing Chief Minister N Biren na lamthaki